Sel gi demand ga mari lenna Khulai Paiba sing na faduna Toukhiba Meeoi ani Kanba police na khongul libada Khulai Paiba sing aduga police ka khuthokna khrei thaudok aduda police ki makhutta Khulai Paiba gang khutfu adugi Meeoi ani hatkibaga loinana makoina fajinduna thamlamba Meeoi ani adu asoi angam yaudana Kanba Ngamkhre laikhidraba Khulai Paiba sing aduna sizinaramba AK-47 ge rifles ama 9mm ge pistol ama kapa yariba maru kuntragani thoi amade kapthokraba nomai maru ki tokning kayasu fangbang ngamkhre hariba Meghalaya West Garo Hills Dibru Reserve Forest ngasi ayuk thokibani Khulai Paiba criminal singi makuttage tekta kaidana kanba ngamhoraba Meeoi ani adu Guwahati dage Vikas Chechia amadi Assam ke Golpara district ge angang amane thaudok asigi matangda Meghalaya gi Chief Minister Conrad Sangmana phongdokhibada yumthang nariba state dage Khulai Paiba singna crime kaya tawraga Meghalaya da sangsilakpagi thaudok leptana thoklei thaudok sing adu gi saruga ma oina criminal khara state asida changdafam lawduna leire haibage akaknaba paw ma fangbadage police na ngasi ayuk anganbada West Garo Hills district ke mafam singda operation chathabada khut thoknabagi thaudok adu thokhibani police ke haisingba amani mai pakpa adu gi damaksu mahaki mai kai dige thagali hairage